The Time Machine movie asi 2002 da release tawkhiba action category film amani. IMDb da 10 gi manungda 5.9 gi rating phangduna Google's users na 80% gi like piraba adugumba film amani. Film asi gi director Simon Walsh, writer na John Logan. Film asi novel amadagi nauna itoklaba tungda utoku film amani. Movie asi gi ahanba scene asida uriba nupa asi Alexander hairiba nupa asi. Hauzik utliba matam asi 1891 gi matam. Mahak Columbia University asida professor ama oiduna satra singbu takpi tambirami. College ki satra pumna maksat khrabat tungda blackboard aduda angka kaya ama hotpa lepte. Mana dimagi satra pumna class aduda ki satkre haibasu khangzadi. Tanja asida magi mamanaba David Changutuna college ki satra pumba satkre dangdi hauzik phawba angka hotun lei hairami. Maduda Alexander na thawsabidi. David na makata rai nang nasi kadai da satkadaba lei munna khallu haina hairami. Alexander thawsadana adum magi hotpham thokpa angka adu hotuna lei. David na makata rai nang nasi emag unaroidra hanga. Alexander David ki wahi do tabada ngakna yengami mahak yamna thuna loishanduna room adudagi David pu hundoklamduna ema bu unaba thoklami. Alexander mahaki yumda prap satuna fizol ananba hongluraba tungda emagu unaba chalam. Mahak emaga luhongnaba propose tawbugi khudok amasu yawga hatu chalamki. Mahakna chatkhiba matam aduda mahaki nuksijaba ema ice skating tawduna leiramba thengnai. Alexander harauna sangsinduna Emma udarami. Unaba mikup aduda Alexander na Emma da luhonglasi haina propose taw. Emma su harau yaraklami. Maduda Alexander na diamond na saba khudop adu uthoktuna Emma da sibirami. Mabani harau wari sanari ngai mongsong amadagi huranba ama tholuklami. Huranba duna nongmai pistol ama puthoktuna Emma amadi Alexander da yawba sel pinanaba thamki tawrami. Alexander na ayawba sel piduna makhoibu thawai kanbinaba hairami. Huranbaduna Emma gi makutta siriba diamond gi khudop adu launanaba nongmaina tamki tawduna hairamki. Maduda Emma khudop adu laudanaba hairamki. Huranbaduna namdana launanaba hotnaram. Alexander amadi huranba nupa aduga nongmai munarikanda soibadagi Emma da nongmai adu kapsin khirami. Huranba du sen khirami. Alexander Emma gi asiba haksang adu yengduna kaplamki. Mathangi sin asida utlibasi chahi mari gi matungda Alexander ka amada luraba maths ki formula ama kanna hotbagi saktam amani. Mahakna Emma gi wakhalbu kawbu ngamdi. Maram aduna karigumba formula ama puthoknanaba mahaki ka manung adudagi chahi mari mapal amata thoktuna leirami. Kadugi akoibugi phaklang chingmada mana pamliba meski formula adu kanna holamki. Mahaki mawong mataw adu David yengba ngamdaduna kaduda David changlutuna Alexander da nganglami. Sahi mari helaba phaw Emma gi wakhal kawba ngamdi. Emma laikhidaba adu soibadagi tawbani. Nahak nasada awaba pizarisi karigino haina nganglami. Alexander na David mahaki ka adudagi thokhinaba hanjin hairami amadi David na mahaka hapta amagi matungda soidana unaraga wari sananabasu hairami. David na singnaduna Alexander ki kada kari tawribano haiduna koithi thiba horoklami. Alexander na David bu thattuna mathangi hapta da soidana unarisi haiduna namdana talami. David su Alexander bu thadoktuna ka adudagi chatkre. David chatkraba tungda Alexander na hapta amagi tungda unabasu phanglaroi hairami. Mahaki kada semgat sagatliba time machine adu mathangi sinda ulami. Masida time machine haibigi arthadi matambu hangatna haibidi future da natraga matambu hantharaga haibidi past da chathanba ngamba machine amani. Mahakna mahaki ka adudagi chahi mari changna sariba time machine amani.
time machine asigi matengna pasta Emma gi manakta chattuna huranba aduna Emma bu nongmaina kaptuna hatkiba thodok adu Alexander na semdokpa pami mathangi sinda mahak masa nana loisinlaga time machine aduda tongduna chahi marigi mamangda Emma hinglingai matamda chatnanaba tawi time machine aduda tongduna try tawrami machine adugi matengna chahi marigi mamangda mahak yaure masina takpadi time machine adu mathau phajana tawre habisi takli Alexander na Emma bu poithi thi Emma su ngasi nahak yamna manna lai haiduna Alexander ki manakta saksila Alexander ngakpada loikre Emma bu Alexander na konsil Emma bu chahi marigi mamangda thokiba thodok adu thoktanaba mafam aduda sagol gari amada atopa mafam amada uduna chatkre mi yamna tinba mafam amada uduna chali Alexander na hairi haujiki oinadi nang yumda halo horen numidang oina laki masida Emma na muk khumlai ngasi nang lakpada aigi lai purakte maram aduna lai lairamo haina lai laina naba Alexander na dukan amada satkringai lambida thoramba steam engine gi gari aduna sagol gari ama thomjinbadagi Emma da nansilami khudak aduda Emma laikhidre lambida lairamba punamak thodok aduda yenglami Alexander su mafam aduda sangsilami Emma amuka su sibadu ubada Alexander ngakpada loikre masig matungda hospital amada Alexander famduna wakal khalingaida David su mafam aduda sanglakami aduga thokiba thodok adugi wari saraklami Alexander matang aduda David na hairiba sing adu amata tasilude mahak wakal amada ungduna leirami mahak na khali madudi time machine gi mateng na pasta hanjin chatuna Emma bu kannana ba khotnarabasu kanba ngamloi haibasi mahak na khanglami maram aduna masigi pakhum phamge hairabadi future da mahak na hangatna chatlabadi pakhum phanglabusu yai khalamni maram aduna mahak time machine adugi manakta sangladuna saknanaba sem sari time machine adu start tawduna machine manung aduda Alexander na matam amadi akoibada leiriba sing adugi ahongba yenglami building asisu honglami mapandagi leiriba saktam sing asisu honglami asumna yenglingaida Emma gi photo yawba lik adu takhirami Alexander na lik adu phangnanaba honarami adubu lik adu laimaida tasimkhirami matam asina honglakpagi matungina Emma gi lik adusu saktam hongami amadi mangkhirami akoibada leiriba sahargi saktam su hongami the future is here haina thaba signboard ama Alexander na urami signboard adu ubada Alexander future da yaure khalladuna machine adugi pular singthaduna matam adu lefhalami mahakna lepliba matam asi 2030 gi matamni matam aduda leiramiba future gi miyoising adugi setliba chariba sing adu kaya ama khenarami matam adugi miyoising adu tha laibakta oina chattuna koiba chanare haibasi khangli masigi matungda public library amada Alexander sanglami mafam aduda school gi satri kaya amasu lakpa urami amadi satra sing adu larik pubugi mahuta masa masada transparent oiba tablet sing pairi aduga library manung aduda chauraba machine amasu leiba urami hauzik Alexander na akoibada yenglakpada Vox 114 haiba holographic image oiba artificial intelligence ki misak ama thengnarami mangonda library asigi apunba knowledge yauri hauzik Alexander ga Vox 114 da thokliba misak aduga wari sanarami Alexander hangliba wahang khudimak Vox 114 da yauriba artificial intelligence aduna uthoktuna taklami time travel gi matangda amuk hanglami karigi damak pass asi semdokpa yadribano haina maduda Vox 114 na khumlai pass haibasidi thoktuna loikraba thodok amani masida kana amatana semdokpa yaroi haina makha tana Alexander na amuk
time machine ki matangda lairik ama pagi haina maduda Vox 114 na maduga mari lainaba lairik sing mathang puthoklami maduda Alexander masamakna iramba lairik adusu puthoklami lairik adudi loisilamdre maramdi mahak time travel tawduna mangkhrabanina 18th century dagi 1903 faubutani mahakna iramliba lairik asi karigumba amadi mahak khanba ngamle madudi matam aduda time machine gi matangda kana amatana puthoktri habasi maram aduna mahak mafam aduda kuina laibagi mahutta future da chatnanaba sem saram time machine aduda kakhatuna mahak machine adu start tawba horami machine adu thawba horakpada karigumba akanba safu amada thengjinbagum taw mahakna machine adu khamduna yenglami matam adu 2037 gi matam New York City adu amang ata kaya ama thok maramdi mi yam khalakpadagi matung inna tha laibakta kaya ama lainarami maram aduna tha laibakta construction tawba matamda tha gi orbital rotation na kaibadagi machet ani ahum thoklami prithvi gi gravity na singchenbadagi tha gi machet sing adu prithvi da tasilami maram aduna city sing adu suakai athoi kaya ama thoklami Alexander mafam aduda gi thoklami mafam aduda khanghaudana police sanglaktuna Alexander bu fana na bataw police sing aduna nahapu nahan makhai kadai da lairibano haina hangani hojik thagi leimaida mi construction tawbadagi tha asi maset ani ihum thokna kairi akaiba sing adu prithvi leimaida tasilakpadagi prithvi asi mi leiba yadri leimaida chawra ba earthquake kaya thokpana maram oiraga leiba yadri haina haram matang aduda khanghaudana kallaba earthquake thoklami maduda police sing aduna mahakku thadoktuna chenkhirami tanja adu lauduna Alexander machine adu manunda sangshinduna machine adu thorami earthquake adu gi kallaba safu amana machine adu kanna nomlami Alexander su machine adu gi yot amada makok thomjilami amadi machine adu gi gear adu Alexander na khanghaudana kanna illubadagi time travel tawduna thawraklami adu machine adu gi manungda Alexander gyan taduna leirami adubu machine asina sahi lisang kaya lomda adubak changsinba leplamde hauji aikoina uriba prithvi asi da leiramiba uwa sanga pumnamak mangkhibagi saktam amani masigi matungda aikoina uriba saktam asi nong amuk suraktuna umang kaya amamuk tholakpagi saktam hauji Alexander amuk mikap tholaklami maangna sahi adu yenglubada matamda sahi adu lak nipal muk salami Alexander na machine adu gi lever adu lefalami time travel tawba leplami masidagi amuk Alexander makhata na gyan mangduna laikre mathangi sin asida Alexander bu nupi amana asokpa sing adu taithok nanthok biduna lairami Alexander makeup tholokpu matamda watana laifam saba mafam amadani lairamisi makoina sariba wagi yumsing adu turel gi naketa leiriba singchepta nappaga saram mafam aduda leiriba miyoi sing adu ariba matam gi miyoi gumna tawi adubu Alexander su anga mafam aduda leiriba miyoi sing adu ariba matam gi miyoi gumna tawi adubu Alexander su anga ko phawi ubada mafam aduda leiriba miyoi sing nasu Alexander bu ubada ngakpa phawnaram mafam adugi miyoi sing adu iloi haina khangnarami mafam aduda laiba miyoi singadi lon phawnaramdi adubu mara haina kaubi Alexander bu kanbirakhibi nupi adu khaktamak English lon asi khanglami mafam aduda laiba miyoi aduna Alexander asi turel sida langthaduna hatoknaba hainarami marana Alexander da nahak kanano haibasi sengna hainanaba hairami Alexander na ahak time travel tawduna time machine tungduna time travel tawraga lakpani past tagi lakpani haina hairami marana makhata rei mahak asi gyan manglumdagi karamba mafumdagi lakpano haibasu kaure amadi masagi maming phawba kaure haina makhogi londa haijilami mathangi sinda aikoina uba phangi madudi numidangi matamda makoi gi
ꯍꯤꯁꯤꯡ ꯑꯗꯨ ꯃꯊꯛꯇ ꯆꯤꯡꯈꯠꯇꯨꯅ ꯑꯂꯦꯛꯖꯦꯟꯗꯔ ꯑꯃꯗꯤ ꯃꯥꯔꯥ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯑꯇꯤꯌꯥꯗ ꯌꯦꯡꯂꯨꯕꯗ ꯊꯥ ꯑꯗꯨ ꯃꯆꯦꯠ ꯃꯆꯦꯠ ꯀꯥꯏꯗꯨꯅ ꯉꯥꯟꯅ ꯂꯩꯕ ꯎꯏ꯫ ꯐꯤꯂꯝ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯅꯁꯨ ꯎꯕ ꯐꯪꯏ ꯑꯂꯦꯛꯖꯦꯟꯗꯔꯅ ꯃꯥꯔꯥꯗ ꯀꯔꯤꯒꯤꯗꯃꯛ ꯅꯨꯃꯤꯗꯥꯡꯗ ꯍꯤꯁꯤꯡ ꯑꯁꯤ ꯃꯊꯛꯇ ꯆꯤꯡꯈꯠꯇꯨꯅ ꯊꯝꯂꯤꯕꯅꯣ, ꯍꯨꯔꯥꯟ ꯆꯤꯟꯊꯤꯒ ꯂꯩꯕꯔꯥ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯃꯗꯨꯗ ꯃꯥꯔꯥꯅ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤ ꯈꯪꯂꯝꯗꯦ, ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯍꯤꯁꯤꯡ ꯑꯁꯤꯕु ꯆꯦꯛꯁꯤꯟꯅ ꯊꯝꯕꯅꯤ ꯍꯥꯏꯅ ꯈꯨꯝꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯌꯥꯝꯅ ꯑꯀꯤꯕꯒꯤ ꯃꯁꯛ ꯑꯣꯏꯔꯕ ꯃꯪ ꯑꯃ ꯃꯪꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯪꯂꯤꯕ ꯃꯪ ꯑꯗꯨꯒꯨꯝꯅ ꯃꯥꯔꯥꯒꯤ ꯃꯅꯥꯎꯅꯨꯄꯥ ꯀꯦꯂꯦꯟꯁꯨ ꯃꯪꯂꯝꯃꯤ꯫ ꯃꯅꯥꯎꯅꯨꯄꯥ ꯀꯦꯂꯦꯟꯅ ꯃꯣꯔꯂꯣꯛ ꯂꯥꯛꯑꯦ ꯍꯥꯏꯅ ꯀꯟꯅ ꯂꯥꯎꯔꯝꯃꯤ, ꯃꯗꯨꯗ ꯃꯥꯔꯥꯅ ꯃꯅꯥꯎꯅꯨꯄꯥꯕꯨꯁꯨ ꯊꯦꯝꯂꯝꯃꯤ꯫ ꯑꯂꯦꯛꯖꯦꯟꯗꯔꯁꯨ ꯃꯤꯀꯞ ꯊꯣꯛꯇꯨꯅ ꯃꯥꯔꯥꯗ ꯍꯪꯂꯝꯃꯤ ꯃꯣꯔꯂꯣꯛ ꯍꯥꯏꯕꯁꯤ ꯀꯅꯥꯅꯣ ꯍꯥꯏꯅ꯫ ꯑꯗꯨꯕꯨ ꯑꯂꯦꯛꯖꯦꯟꯗꯔꯅ ꯍꯪꯂꯤꯕ ꯋꯥꯍꯪ ꯑꯗꯨ ꯅꯥꯊꯩꯗꯨꯅ ꯃꯥꯔꯥꯅ ꯑꯀꯤꯕꯒꯤ ꯃꯁꯛ ꯑꯣꯏꯔꯕ ꯃꯪ ꯑꯃꯅꯤ ꯍꯥꯏꯅ ꯈꯨꯝꯂꯝꯃꯤ꯫ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯈꯔꯗꯤ ꯂꯣꯠꯇꯨꯅ ꯊꯝꯂꯤ ꯍꯥꯏꯕꯁꯤ ꯐꯤꯂꯝ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯅꯁꯨ ꯈꯪꯕ ꯉꯝꯂꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯃꯥꯔꯥ ꯑꯃꯗꯤ ꯑꯂꯦꯛꯖꯦꯟꯗꯔ ꯃꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯃꯗ ꯆꯠꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯄ꯭ꯔꯤꯊꯤꯕꯤꯗ ꯃꯤꯑꯣꯏꯕ ꯈꯨꯟꯅꯥꯏꯅ ꯌꯥꯝꯅ ꯆꯥꯎꯈꯠꯂꯤꯉꯩꯒꯤ ꯄꯣꯠ ꯆꯩ ꯀꯌꯥ ꯑꯃꯁꯨ ꯂꯩꯕ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯏ꯫ ꯃꯥꯔꯥꯅ ꯍꯥꯏꯔꯛꯏ ꯃꯐꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥꯅ ꯃꯍꯥꯛꯄꯨ ꯏꯪꯂꯤꯁ ꯍꯥꯏꯔꯤꯕ ꯂꯣꯟ ꯑꯁꯤ ꯇꯝꯕꯤꯔꯛꯄꯅꯤ ꯍꯥꯏꯅ꯫ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯑꯩꯅ ꯉꯛꯂꯤꯕꯗꯤ ꯇꯥꯏꯝ ꯃꯦꯆꯤꯟ ꯑꯃ ꯇꯣꯡꯗꯨꯅ ꯁꯥꯡꯂꯕ ꯆꯍꯤ ꯀꯌꯥ ꯀꯥꯟꯊꯣꯛꯇꯨꯅ ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯑꯂꯦꯛꯖꯦꯟꯗꯔꯅ ꯃꯈꯥ ꯑꯃꯨꯛ ꯈꯨꯝꯂꯛꯏ ꯃꯍꯥꯛ ꯍꯧꯈ꯭ꯔꯕ ꯄꯥꯁꯇ ꯆꯠꯇꯨꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡꯕꯨ ꯁꯦꯝꯗꯣꯛꯅꯤꯡꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯌꯥꯈꯤꯗ꯭ꯔꯦ꯫ ꯐ꯭ꯌꯨꯆꯔꯗ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯍꯧꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯁꯦꯝꯗꯣꯛꯅꯕ ꯂꯥꯛꯈꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯅ ꯁꯦꯝꯗꯣꯛꯅꯤꯡꯂꯤꯕꯁꯤꯡ ꯑꯗꯨ ꯁꯦꯝꯗꯣꯛꯄ ꯉꯝꯗ꯭ꯔꯤ ꯍꯥꯏꯅ ꯈꯨꯝꯃꯤ꯫ ꯃꯥꯔꯥꯁꯨ ꯑꯂꯦꯛꯖꯦꯟꯗꯔꯅ ꯂꯥꯛꯄꯒꯤ ꯃꯔꯝ ꯑꯗꯨ ꯈꯪꯂꯝꯃꯤ, ꯑꯗꯨꯒ ꯋꯥꯐꯝ ꯑꯃꯁꯨ ꯚꯥꯞ ꯇꯥꯔꯝꯃꯤ ꯃꯗꯨꯗꯤ ꯑꯂꯦꯛꯖꯦꯟꯗꯔꯅ ꯀꯅꯥꯒꯨꯝꯕ ꯅꯨꯡꯁꯤꯖꯔꯕ ꯃꯤ ꯑꯃꯕꯨ ꯃꯥꯡꯈꯤꯕꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯍꯟꯖꯟꯅꯤꯡꯕꯗꯒꯤ ꯇꯧꯔꯤꯕꯅꯤ ꯍꯥꯏꯕꯁꯤꯁꯨ ꯈꯪꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯃꯥꯔꯥ ꯑꯃꯗꯤ ꯑꯂꯦꯛꯖꯦꯟꯗꯔ ꯍꯤꯗ ꯇꯣꯡꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯂꯦꯛꯖꯦꯟꯗꯔꯅ ꯃꯥꯔꯥꯗ ꯍꯪꯂꯝꯃꯤ ꯅꯈꯣꯏ ꯈꯨꯟ ꯑꯁꯤꯗ ꯑꯍꯜ ꯑꯣꯏꯔꯕ ꯑꯣꯏꯔꯕꯤꯁꯤꯡ ꯑꯃꯠꯇ ꯎꯕ ꯐꯪꯗꯦ, ꯃꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯃꯥꯔꯥꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ ꯈꯨꯜ ꯑꯁꯤꯒꯤ ꯑꯍꯜ ꯑꯣꯏꯔꯕ ꯄꯨꯝꯅꯃꯛ ꯑꯇꯣꯞꯄ ꯈꯨꯜ ꯑꯃꯗ ꯂꯣꯏꯅ ꯆꯠꯈ꯭ꯔꯦ ꯍꯥꯏꯅ ꯈꯨꯝꯂꯝꯃꯤ꯫ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯍꯧꯖꯤꯛꯁꯨ ꯀꯔꯤꯒꯨꯝꯕ ꯈꯔ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯃꯤ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯊꯪꯗ ꯑꯂꯦꯛꯖꯦꯟꯗꯔꯕꯨ ꯃꯥꯔꯥꯅ ꯃꯍꯥꯛꯀꯤ ꯇꯥꯏꯝ ꯃꯦꯆꯤꯟ ꯑꯗꯨꯒꯤ ꯂꯩꯐꯝ ꯑꯗꯨꯗ ꯄꯨꯁꯤꯜꯂꯝꯃꯤ꯫ ꯑꯂꯦꯛꯖꯦꯟꯗꯔꯅ ꯇꯥꯏꯝ ꯃꯦꯆꯤꯟ ꯑꯗꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯥꯔꯥꯅ ꯃꯈꯥ ꯇꯥꯔꯛꯏ ꯅꯪꯒꯤ ꯇꯥꯏꯝ ꯃꯦꯆꯤꯟ ꯑꯁꯤ ꯇꯦꯛꯇ ꯀꯥꯏꯗ꯭ꯔꯕꯅꯤꯅ ꯅꯪꯁꯨ ꯅꯪꯒꯤ ꯇꯥꯏꯝꯂꯥꯏꯟꯗ ꯍꯟꯅꯕꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯔꯥꯒꯤ ꯃꯅꯥꯎꯅꯨꯄꯥ ꯀꯦꯂꯦꯟꯁꯨ ꯑꯂꯦꯛꯖꯦꯟꯗꯔꯅ ꯆꯠꯄꯗ ꯄꯨꯅꯅꯕꯁꯨ ꯍꯥꯏꯔꯛꯂꯝꯃꯤ, ꯃꯗꯨꯗ ꯑꯂꯦꯛꯖꯦꯟꯗꯔꯅ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩꯗ ꯑꯂꯦꯛꯖꯦꯟꯗꯔ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯃꯤꯁꯤꯡ ꯂꯥꯎꯅꯕ ꯃꯈꯣꯜ ꯇꯥꯔꯝꯃꯤ꯫ ꯃꯥꯔꯥꯅ ꯃꯈꯣꯏꯁꯤꯡꯗꯨ ꯑꯃꯨꯛꯀ ꯂꯥꯛꯅꯕ ꯃꯥꯜꯂꯦ ꯍꯥꯏꯔꯝꯗꯨꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯑꯂꯦꯛꯖꯦꯟꯗꯔꯁꯨ ꯃꯥꯔꯥꯒꯤ ꯇꯨꯡ ꯏꯟꯗꯨꯅ ꯆꯦꯜꯂꯝꯃꯤ꯫ ꯌꯥꯝꯅ ꯑꯉꯛꯄ ꯁꯛꯇꯝ ꯑꯃ ꯑꯂꯦꯛꯖꯦꯟꯗꯔ ꯎꯕ ꯐꯪꯏ꯫ ꯍꯥꯏꯔꯤꯕ ꯌꯣꯡ ꯃꯥꯟꯕ ꯁꯥꯒꯤ ꯃꯑꯣꯡ ꯃꯇꯧꯒꯨꯝꯂꯕꯁꯤꯡ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯃꯆꯤꯟ ꯇꯨꯝꯂꯕ ꯃꯔꯨ ꯈꯔ ꯆꯦꯜꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗ ꯀꯥꯞꯂꯝꯃꯤ꯫ ꯃꯤꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯀꯤꯅ ꯀꯔꯤꯁꯨ ꯈꯨꯠ ꯍꯟꯕ ꯇꯧꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯌꯣꯡꯒ ꯁꯛ ꯃꯥꯟꯅꯔꯕ ꯍꯤꯡꯆꯥꯕꯁꯤꯡ ꯑꯗꯨ ꯂꯩꯅꯨꯡꯒꯤ ꯂꯩꯉꯣꯏ ꯃꯔꯛꯇꯒꯤ ꯊꯣꯛꯂꯛꯇꯨꯅ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯄꯨꯡꯀꯣꯏ ꯀꯣꯏꯁꯤꯜꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯀꯥꯞꯂꯤꯕ ꯃꯆꯤꯟ ꯇꯨꯝꯂꯕ ꯃꯔꯨꯁꯤꯡ ꯑꯗꯨꯅ ꯄꯥꯜꯂꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯆꯣꯠ ꯆꯣꯠ ꯂꯥꯎꯔꯕ ꯃꯍꯤ ꯑꯗꯨꯒꯤ ꯃꯅꯝ ꯅꯝꯗꯨꯅ ꯐꯥꯔꯒ ꯊꯧꯔꯤꯅ ꯄꯨꯗꯨꯅ ꯆꯤꯡꯉꯒ ꯄꯨꯔꯝꯃꯤ꯫ ꯃꯥꯔꯥꯁꯨ ꯃꯆꯤꯟ ꯇꯨꯝꯂꯕ ꯃꯔꯨ ꯑꯗꯨꯅ ꯄꯥꯜꯂꯝꯃꯤ꯫ ꯃꯁꯤꯗ ꯐꯤꯂꯝ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯂꯦ ꯃꯗꯨꯗꯤ ꯃꯤꯑꯣꯏꯕꯁꯤꯡꯅ ꯇꯨꯔꯦꯜꯒꯤ ꯂꯩꯔꯥꯏꯗ ꯌꯨꯝ ꯁꯥꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤ ꯍꯤꯡꯆꯥꯕꯁꯤꯡ ꯑꯁꯤ ꯂꯩꯅꯨꯡꯗꯒꯤ ꯊꯣꯛꯂꯛꯄ ꯃꯔꯝꯅꯅꯤ꯫ ꯑꯗꯨꯒ ꯈꯨꯜ ꯑꯁꯤꯗ ꯑꯍꯜ ꯑꯣꯏꯔꯕꯁꯤꯡ ꯑꯃꯠꯇ ꯂꯩꯇ꯭ꯔꯤꯕ ꯑꯁꯤꯒꯤ ꯃꯔꯝꯁꯤꯁꯨ ꯍꯤꯡꯆꯥꯕꯁꯤꯡ ꯑꯁꯤꯅ ꯇꯥꯟꯅꯕ ꯃꯇꯝꯗ ꯑꯍꯜ ꯑꯣꯏꯔꯕꯁꯤꯡ ꯑꯗු ꯆꯦꯟꯕ ꯉꯝꯗꯕꯅꯤꯅ ꯌꯥꯝꯅ ꯂꯥꯏꯅ ꯍꯤꯡꯆꯥꯕꯁꯤꯡꯅ ꯐꯥꯕ ꯃꯔꯝꯅ ꯈꯨꯜ ꯑꯁꯤꯗ ꯑꯍꯜ ꯑꯣꯏꯔꯕꯁꯤꯡ ꯑꯃꯠꯇ ꯂꯩꯇ꯭ꯔꯤꯕꯅꯤ꯫ ꯍꯤꯡꯆꯥꯕꯁꯤꯡ ꯑꯗꯨꯅ ꯀꯥꯞꯂꯛꯄꯗ ꯀꯦꯂꯦꯟꯕꯨꯁꯨ ꯄꯥꯜꯂꯝꯃꯤ, ꯑꯃꯗꯤ ꯀꯦꯂꯦꯟꯕꯨ ꯍꯤꯡꯆꯥꯕꯁꯤꯡ ꯑꯗꯨꯅ
फानब तानरमी अदुबु एलेक्जेंडरना चेंसिंदुना हिंसाबसिंग अदुदगी कलमखी सोमदा केलेनबु कल्लिंगाइदा माराबु फादुना हिंसाबसिंग अदुना उखिरमी लैनुंदुदा एलेक्जेंडरसु कन्ना होनरमी अदुबु ngamkhidre khunduda lairiba mi sing adu karisu tawbu ngamde makoi gi haibu hingsaba sing adu tholokpa matamda masa gi thawai kannanaba hingnanaba chenba amadi makoi hingsaba sing adu satkhaba tungda adumak laihauba asina makoi gi hingnaba pambe ama oiram Alexander na makoi gi leader aduda karigi makoi lakpa matamda khanadribano chiliba karigino hanglubata leader aduna khumlai makoi ga muknarurabati siba natana upai leiti amadi makoi hingsaba singna phakhiba mi sing adugi ningkhing thorum pangthokpa natana upai leiti haina su khumlami maduda Alexander na Kelian haiba angang duda molok haibsi kanano haiduna hanjin hanglami adudagi Kelian Vox 114 na lairiba mafum aduda pusalami Alexander sungak pada loikre sahi Nepal muki mamangda lehoba artificial intelligence adu hauzik phawwa lairambadu ubada Prithvi asigi sahi lakh Nepal adugi information asi masida store tawraga thamlibani sahi lakh Nepal asida Prithvi da akanba disaster kaya ama thokre maram aduna Prithvi da lairiba miyoi asi makhal ani thokre amana kangphal lei amana lainungda lei kangphal lairiba miyoi sing asina iloi haina khangnai aduga lainungda lairiba miyoi sing asina molok haina kawi amadi Prithvi kangphal lairiba normal oiba miyoi sing asibu lainungda leiba miyoi sing asina pharaga chabani masida Alexander na ngaktuna hari nangdi ka asigi mapal thokpusu nate matau karamna information mayam asi khanglibano haina hanglubada masida Vox 114 na hairei ngasidagi chahi kayagi mamangda miyoi khara aigi nakta selaktuna leirami makhoiga aiga yamna luna tinarami makhoina iloi amadi moloki maramda punamak wari oina lirami maram aduna makhoigi maramda aina khanglibani haina khumlai Vox 114 na makata rei molok hairibe miyoi sing asi sakti lei makoina iloi hairibe miyoi sing asigi mind fawba control tawba ngami haina makata rei hauzik makata na Alexander na hairi molok hairibe miyoi sing asina iloi hairibe miyoi sing khara phaduna pukre hauzik makoi sing adu kadai de thiba phangani haina hanglami Vox 114 na makata rei molok hairibe miyoi sing asi ariba akaiba building amada lei makoi buthi ge harabadi nongpok thangbaromda makoi na hondorakpa sorgi makol taduna makoi khongul liba ngamgani haina su takpirami asumna Alexander amadi Kelen makoi ani moloki khongul liba horami Alexander gi mamangda uramba chawraba hingsaba manba muti adu thengnarami masidagi mahakna manung asida sangsinnaba sem sakre amadi Kelen da harami khungang romda aigi damakta mateng pangba yaba mi singkhomnaso Kelen mafam adu thadukuna thokre masi hairam laga surung adugi manungda sangsilami masing yam laba sekpi mayam amasu paithorami mathangda mahakna chawruba machine sing aduna ungduna leiba urakle machine sing adu lansinduna changsilami mafam sida masing yam laba molok singna thabak suduna leiba adusu urakle khara changsilaba tungda masing yam laba iloi singi firol sing paiduna leiba adusu thengnarami mafam aduda yam laba khulai sing aduda inai taiba sing adu urubada iloi adugi hatpham oirama male haiba Alexander na khanglami amadi mahak pakhatpana maning sum hanbada chawruba kom amada tasilami kom aduda mi gi saru sayang na pik thalami khanghaudana molok amana mahakku pharami amadi kaisum sang amada mahakku thamjilami mafam aduda marasu kaisum sang aduda leiba thengnarami tawbutabu maragi wakal adu kanagumba amana control tawduna leiramba thengnarami Alexander na marana yenglabasi kadai dano yenglobada kuchu ngauba masamsu ngoksok ngauba nupa amada yengduna leiba urami mafam asida leiriba nupa asi molok singi leader oiriba nupa aduni mahaki mamingna yubar molok hairiba nupa aduni mahaki saktam adu yengbada miyoibaga chap manai aduga lon su Alexander ga chap manai mahakna loliba lol asi English lon ni
mahakna Alexander da hairi mathakta thokliba tha asina kintharakpa matamda Prithvi asigi laimaida mioiba amata leiba ngamlamde amadi Prithvi gi lainungda hingnanaba honakhibani mioi khara amadi Prithvi gi laimaida leihauki adubu mioi ayambadi Prithvi gi lainungda sangsinduna hingnaba honakhibani lainungda matam kaya ama lairaba tungda thagi machet singadu kenba lepkhibani madugi matungda Prithvi laimaida tholaknaba honakhibani tawbutabu numitki mangal sida aikoi leiba ngamkhidabani Prithvi gi lainungda leiringaida miyoiba masel amaga hatoknaduna sanaduna leirakibani atopa chinjak sing saraga leibasu aikoi heitre amadi nungsagi mangal haibasisu aikoina hinadaba haibatu oikre maram asina Prithvi gi lainungda sahi lising kaya leibagi hainabi asi leikhibani haina phongdoklami maram asina uchu kumen asing ngauribani amadi numidang khaktada thoklibani iloi hairiba mioi sing asibu phara ga charibani haina phongdoklami marathana nungthilda thokliba yong manba hingsaba sing asi molok singna makhogi thabak subinabata sizinaba jibani amadi makhoidi nungsagi mangalda su thokko ngami mapangal hena su kalami yonggi saktam oiriba jiba hingsaba sing asi molok singna makhogi sanaba chinjak sing phanaba khaktada sizinabani haina su phongdoklami yong manba hingsaba sing asigi mind control tawriba si yuba molok hariba nupa asina control tawduna iloi singbu phanmani yuba molok hariba mioi asi hek leiriba jiba panba khudingmak busu mind control tawbu ngami maram aduna Alexander busu mahaki wakhal thokiba thodok pumba yuba molok na khangba ngamkhrabani kariguma nupi singbu pharaga puraklabadi makhoigi daranala na singba sandoknaba thami mato asumna makhoigi charol surol sandoi Alexander si time machine ama tongduna mafam asida yorokpani haibasi khanglami Alexander na mara leijadraba mioi sing asi pharaga haliba natra masi tawraga nangi kari kanabano haina hanglami yuba molok adu Alexander gi wahai adu ta saruklami yuba molok aduna Alexander bu makhori sakhu paiduna time machine ama semduna thokraba thongdok amabu hanjinna ba honariba aduna kari kanabano haina hanglami matungda Alexander gi mind bu control tawduna ema ga mahaka gi macha yawbugi saktam adu uhalami Alexander ngakpata loikre mahaki wakhal adu pungsum sumhatkre masigi matungde yuba molok na hairi nangna time machine ama sema ngamlibadu nangna nuksijaruba ema gi damaktani ema na siramdaba tarabadi nangna time machine ama semba haibasi oithoktabani ma sikibadagi matau karamna mahapu hingat hansige haibadu khanduna time machine asi semkibani kariguma nangna ema ga thungnaramlabadi time machine asi su semlamo amadi mafam asida laamo kariguma nangna time machine asibu semduna pasta amuk hangatlabadi ema bu kanba tarabadi ema ga nanga soinana luhonglagani nasa su yauragani adu oirabadi time machine asisu puthokpasu yararoi time machine asisu puthoktrabadi nangna mafam asida laklibasisu laklaroi time machine asigi mateng mafam asida laktuna aiga unaribani unaraba matungda nangna khangningliba wahangdugi pakhumsu khangba ngamlibani karigumba nanga emaga thungnaramlabadi nangsu mafam asida laklaroi amadi nangna khangningliba wahangi pakhum asisu khangba ngamlaroi nang leirambagi damak ai haibasisu leiribani hairiba thong asibu temporal paradox haina kauriba masina maram oiduna paspu semdokpa yadabanina ema bu kanba ngamdabani hainasu khangalami Alexander da nangonda thokliba future asi thoknaba ema bu siba haibasi yamna maru oi karigumba ema na siramdrabadi nangi oina future da thokliba sing asi amata thokoi yuba molok na makha tarai haujikti nangna thiba wahangi pakhum adu phanglabanina nahaki mafam aduda amuk hanjakro haina hairaklami time machine asi mafam da puraktuna yuba molok na sinabire tawbatabu Alexander karigumba wakhal amada khanjana duna leirami Alexander na yuba molokta aigi gari adu pirau haina hairami asumna yuba molokna mahaki gari adu Alexander da pirami gari adu pirakpa matamda Alexander na yuba molokku time machine adu singsilami Alexander na time machine adu start tawguna mabani akanba mawongda khanarami yuba molok adu time machine adugi mapanda paithoklami tawbutabu yuba molokki makut aniduna Alexander gi
ngaksamda yanduna leirami. Alexander na time machine adugi gear palami. Time machine adu future da changsilami. Time machine adugi mapanda yanduna leiriba yuba molok adudi masa adu hanuraklami amadi masa sing adu saru saya ngakta ngaireduna kinthaduna mangkhirami. Masigi matungda machine asi off tawrami. Mahakna yengthorakpa matamdadi akoibagi phibam asi angakpagi mataw haibadu oire. Ahangba atiya asi uful waiful ngakta kupsinduna leiba matam haibadu oire. Hauzik utliba matam asidi molok singna Prithvi asi pankre. Hauzik aikhoina uriba matam asi sahi crore humpu henkre. Masi urubada Alexander gi wakhanda karigumba ama laktuna pasta amuk laklami. Haibadi marana leiriba mafam aduda amuk laklami. Time machine adu start tawhanduna machine adugi manakta gari hapsilami. Time machine adu fazana function tawba ngamlaktre. Langlama mangal kaya ama thulami. Mafam adudagi Alexander na marabu zel adudagi lawthoktuna senthораklami. Makhoi busu hingsaba yongmanba sing aduna tanaraklami. Makhoi laimai yawbuda iloina makhoibu kanbirami. Masina takpadi kelena khungangi miyoi sing kaurubadagi makhoi mateng pangba lakle haibasisu akoina uba phangi. Nakal amaromdana time machine adu bom kumna pokhaidaktuna surung manung aduda leiriba molok sing adu mapung phana hatkre. Makhoi mafam adudagi lapna chenthораklami. Mathangi sin asida artificial intelligence Vox 114 na khungang aduda leiriba angangsingbu lairik tambirami. Nakal amaromdana Mara, Kellen amadi Alexander makhoi ahum Alexander gi pasta oikiba mayumgi location na chingba sing adu taklami. Asumna Alexander asi masagi matam adu thadoktuna future gi matam amada chattuna yamna nungaina leibagi saktam adu utlami. Loinana film asi matang asida loisinjaragi. Film asi karam tawbibagi adum comment feedback like amadi subscribe tawbiramu. Mathangda nungai ba film kaya ama puduna laksagi. Thank you for your time.